ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯝꯅ ꯂꯥꯏ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯝꯅ ꯂꯥꯏ ꯅꯨꯄꯤ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯣꯡ ꯉꯥꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯕꯤꯀꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯦꯟꯗꯃꯦꯟ ꯕꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯕꯁ ꯑꯗꯨ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯣꯔꯛꯂꯤ, ꯍꯣꯔꯣꯟ ꯍꯧꯅ ꯈꯣꯡꯗꯨꯅ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯋꯦꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯁꯤꯗ ꯂꯂꯣꯟꯕꯤ ꯃꯌꯥꯝ ꯑꯃ ꯉꯥꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯂꯣꯟꯕꯤꯁꯤꯡ ꯑꯁꯦ ꯕꯦꯀꯤꯅ ꯕꯖꯥꯔ ꯇꯥꯟꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯀꯤꯅ ꯍꯣꯔꯣꯟ ꯍꯧꯅ ꯈꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤꯅ ꯌꯥꯝꯅ ꯁꯥꯡꯂꯕ ꯂꯝꯍꯥꯡ ꯑꯃ ꯂꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯍꯥꯡ ꯑꯁꯤ ꯅꯥꯛꯌꯦꯠ ꯎ ꯋꯥꯅ ꯄꯨꯡꯁꯣꯡꯅ ꯍꯧꯖꯤꯟꯕ, ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯕ ꯂꯝꯂꯦꯝ ꯑꯣꯏꯅ ꯂꯩꯕ ꯖꯒꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯕꯦꯀꯤꯒꯤ ꯕꯁ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯕꯦꯀꯤꯅ ꯕꯁ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ, ꯑꯗꯨꯒ ꯕꯨꯕꯨꯅ ꯃꯍꯥꯛꯀꯤ ꯍꯦꯟꯗꯃꯦꯟꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯋꯦꯇꯤꯡ ꯁꯦꯠꯇ ꯂꯂꯣꯟꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯈꯥꯝꯂꯦ꯫ ꯂꯂꯣꯟꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯔꯥꯡ ꯄꯣꯠ ꯆꯩ ꯍꯥꯞꯀꯠꯅꯗꯨꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯦꯇꯤꯡ ꯁꯦꯠ ꯈꯨꯗꯤꯡꯒꯤ ꯂꯩꯔꯝꯕ ꯏꯃꯥ ꯏꯕꯦꯟ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯑꯗꯣ, ꯂꯂꯣꯟꯕꯤꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯍꯥꯞꯀꯠꯇꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯕꯦꯀꯤ ꯃꯍꯥꯛ ꯕꯖꯥꯔ ꯌꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯕꯦꯀꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯗꯨꯅꯇ ꯂꯩꯕ ꯊꯕꯛꯅꯤ꯫ ꯕꯦꯀꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤꯅ ꯂꯝꯖꯥꯎ ꯂꯝꯍꯥꯡ ꯑꯃ ꯂꯥꯜꯂꯒ ꯂꯥꯛꯂꯤꯕꯁꯤ ꯂꯝꯍꯥꯡ ꯑꯁꯤ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝꯅꯤ꯫ ꯂꯝꯍꯥꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯇꯥꯗꯕ ꯑꯃꯗꯤ ꯎ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯣꯡꯖꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯅꯕ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯛꯇ ꯕꯦꯀꯤꯅꯁꯨ ꯃꯍꯥꯛꯀꯤ ꯕꯁ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯍꯦꯛ ꯎꯈꯤꯕꯒꯨꯝ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯦꯟꯗꯃꯦꯟ ꯑꯣꯏꯔꯤꯕ ꯕꯨꯕꯨꯅꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯝ ꯑꯃ ꯃꯔꯛꯇ ꯎꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯕꯦꯀꯤ ꯑꯃꯗꯤ ꯕꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯖꯥꯔꯗ ꯂꯂꯣꯟꯕꯤꯁꯤꯡ ꯊꯤꯜꯂꯝꯂꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯁ ꯑꯗꯨ ꯆꯦꯟꯗꯨꯅ ꯂꯩꯔꯤꯉꯩ ꯕꯨꯕꯨꯒꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯨꯕꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ, ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯕꯦꯀꯤ, ꯑꯁ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯈꯨꯗꯛꯀꯤ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯕꯨꯕꯨꯗꯤ ꯏꯃꯥꯅ ꯍꯦꯟꯅ ꯂꯨꯏ, ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤꯅꯤ, ꯑꯩ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯕꯦꯀꯤꯁꯨ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯒꯤꯗꯤ ꯍꯦꯟꯅ ꯅꯪ ꯆꯣꯟꯊꯔꯛꯀꯅꯨ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯦꯀꯤꯅ ꯕꯨꯕꯨꯒꯤ ꯃꯌꯨꯝꯗ ꯍꯣꯔꯦꯟ ꯕꯁ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗ ꯕꯨꯕꯨꯕꯨ ꯃꯌꯨꯝꯗ ꯊꯤꯟꯖꯤꯜꯂꯝꯒꯗꯧꯔꯤꯕꯅꯤ꯫ ꯕꯦꯀꯤꯒꯤ ꯃꯌꯨꯝꯗ ꯕꯨꯕꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯕꯦꯀꯤꯒꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯗꯤ ꯕꯨꯕꯨꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯑꯌꯨꯛꯀꯤ ꯂꯂꯣꯟꯕꯤ ꯄꯨꯅꯕ ꯅꯪꯅꯅꯕ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯈꯔ ꯑꯣꯏꯊꯣꯛꯇꯕꯅ ꯕꯦꯀꯤꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯣꯔꯦꯟꯗꯤ ꯕꯨꯕꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯤꯜꯂꯝꯂꯒ ꯕꯦꯀꯤ ꯃꯇꯣꯝꯇ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯕꯗ ꯕꯦꯀꯤꯅ ꯂꯂꯣꯟꯕꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯄꯨꯊꯔꯛꯂꯦ꯫ ꯕꯦꯀꯤꯅ ꯂꯂꯣꯟꯕꯤꯁꯤꯡ ꯄꯨꯊꯔꯛꯂꯤꯕ ꯑꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯡ 8:30-9 ꯁ꯭ꯋꯥꯏꯗ ꯄꯨꯊꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯀꯤꯅ ꯂꯂꯣꯟꯕꯤꯁꯤꯡ ꯑꯗꯣ ꯄꯨꯡ 8:30-9 ꯑꯗꯨꯋꯥꯏꯗ ꯄꯨꯊꯔꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯋꯦꯇꯤꯡ ꯁꯦꯠꯇ ꯊꯥꯗꯔꯝꯂꯕ ꯃꯇꯨꯡꯗ
ꯕꯦꯒꯤꯅ ꯃꯍꯥꯛꯀꯤ ꯍꯦꯟꯗꯃꯦꯟ ꯑꯣꯏꯔꯤꯕ ꯕꯨꯕꯨꯕꯨ ꯃꯌꯨꯝꯗ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯕꯨꯕꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯊꯣꯛꯂꯨꯗꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯕꯨꯕꯨꯕꯨ ꯀꯧꯔꯛꯂꯤꯕꯅꯤ꯫ ꯕꯨꯕꯨꯒꯤꯗꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯕꯨꯕꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯂꯒꯗꯤ ꯄꯨꯕꯤꯒꯅꯤ? ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯨꯕꯨꯕꯨ ꯀꯧꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯤꯀꯤꯅ ꯃꯍꯥꯛꯀꯤ ꯍꯦꯟꯗꯃꯦꯟ ꯑꯣꯏꯔꯤꯕ ꯕꯨꯕꯨꯕꯨ ꯌꯨꯝꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯌꯥꯎꯕ ꯁꯦꯟ ꯈꯔ ꯑꯅꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯧ ꯍꯥꯏꯗꯨꯅ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯕꯤꯀꯤ ꯌꯨꯝꯂꯣꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯕꯁ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯒꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯝꯍꯥꯡ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯕꯤꯀꯤ ꯃꯁꯥꯗꯨ ꯀꯌꯥ ꯍꯩꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯣꯔꯣꯜ ꯑꯗꯨ ꯍꯧꯅ ꯈꯣꯡꯂꯒ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯛꯄꯅ ꯂꯝꯍꯥꯡ ꯂꯝꯖꯥꯎ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏ ꯑꯣꯏꯁꯤꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ "ꯀꯗꯣꯝꯗꯅꯣ ꯊꯧꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯕꯤꯀꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯗꯨꯅ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯐꯥ ꯐꯥꯔꯒ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯀꯅꯥꯒꯨꯝꯕ ꯀꯨꯝꯍꯧꯗꯕꯒ ꯌꯥꯎꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯑꯗꯨꯗ ꯀꯅꯥꯁꯨ ꯇꯣꯡꯂꯝꯗꯦ꯫ ꯕꯤꯀꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯇ ꯑꯩꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯤꯡꯉꯛ ꯃꯥꯡꯉꯛꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯂꯣꯟꯕꯤꯁꯤꯡ ꯑꯁꯤꯅ ꯉꯔꯪ ꯂꯥꯡꯅꯕꯒꯤ ꯈꯣꯟꯖꯦꯜꯗ ꯅꯥꯀꯣꯡ ꯑꯁꯤꯗ ꯇꯥꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯈꯜꯂꯒ ꯕꯤꯀꯤ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯅꯕ ꯇꯧꯏ꯫ ꯑꯁꯨꯝꯅ ꯊꯧꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯒꯣꯗ꯭ꯔꯣꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯤꯅ "ꯀꯩꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯀꯤꯔꯛꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯨꯗꯛꯇ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯒꯠꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛꯀꯁꯨ "ꯀꯗꯣꯝꯗꯅꯣ ꯊꯧꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯤꯀꯤ ꯍꯟꯗꯛꯃꯨꯛꯇꯤ ꯀꯤꯃꯤꯟꯈ꯭ꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯒꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯕꯤꯀꯤꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯊꯧꯅ ꯇꯨꯡꯍꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯕꯁ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯤꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯐꯝꯂꯒ ꯃꯁꯝ ꯃꯅꯥ ꯄꯨꯝꯅꯃꯛ ꯖ꯭ꯋꯥꯏ ꯊꯥꯗꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯕꯤꯀꯤꯗꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯂꯩꯗ ꯂꯩꯈꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯗ ꯁꯣꯏꯕꯗꯒꯤ ꯂꯝꯕꯤꯒꯤ ꯃꯄꯥꯟ ꯑꯃꯗ ꯊꯧꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯖꯤꯜꯂꯛꯄꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯕꯁ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯖꯤꯟꯈꯤ꯫ ꯕꯤꯀꯤꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕ꯭ꯔꯦꯛ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯒꯤꯌꯥꯔ ꯄꯥꯟꯗꯨꯅ ꯃꯅꯤꯡ ꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯕꯤꯀꯤꯒꯤ ꯇꯨꯡꯂꯣꯝꯗ ꯐꯝꯗꯨꯅ ꯂꯩꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯕꯤꯀꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯔꯥ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯔꯥ ꯈꯪꯗꯦ ꯇꯞꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯕꯤꯀꯤꯗꯤ ꯄꯥꯈꯠꯃꯟꯈ꯭ꯔꯗꯨꯅ ꯕꯁ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯕꯁ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀꯤ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯅꯅꯕ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯑꯀꯟꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯍꯨꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯪꯈꯤꯕꯒꯨꯝ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯄꯗ ꯕꯁ ꯑꯗꯨꯒꯤ ꯃꯌꯥꯝ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯐꯝꯂꯤꯕ ꯁꯤꯠ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯤꯅ ꯁꯟꯖꯟꯗꯨꯅ ꯇꯥꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯨꯛꯇꯦꯛ ꯅꯥꯇꯦꯛ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯁꯤꯠꯁꯤꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯪꯈꯤꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯁꯨ ꯕꯁ ꯑꯗꯨꯒꯤ ꯀꯨꯝꯊꯐꯝ ꯖꯒꯥꯗꯨꯗ ꯇꯥꯔꯒ ꯂꯩꯍꯧꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯤꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛ ꯀꯟꯅꯁꯨ ꯂꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯁꯀꯤ ꯃꯤꯡꯁꯦꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯤꯡꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯌꯥꯝꯅ ꯍꯧꯗ꯭ꯔꯦ꯫ ꯃꯄꯥꯟꯗ ꯃꯈꯣꯜ ꯀꯌꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀꯤꯅ ꯃꯍꯥꯛꯁꯨ ꯈꯪꯂꯛꯂꯤ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯤꯅ "ꯕꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯃꯤꯔ ꯂꯥꯏꯔ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ?" ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯤꯅ "ꯃꯁꯤ ꯀꯥꯟꯅꯕ ꯋꯥꯠꯇꯦ꯫ ꯒꯥꯔꯤ ꯑꯁꯤ ꯃꯅꯤꯡ ꯍꯟꯗꯣꯛꯂꯒ ꯌꯥꯝꯅ ꯌꯥꯡꯅ ꯌꯨꯝꯂꯣꯝꯗ ꯊꯧꯈꯤꯗꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯒ ꯄꯔꯞ ꯕꯁ ꯑꯗꯨꯒꯤ ꯃꯃꯥꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯅꯤꯡ ꯒꯔ ꯍꯟꯇꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯒ ꯃꯍꯥꯛꯀꯤ
ꯒꯥꯔꯤꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯇꯛꯈꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯕꯤꯀꯤ ꯍꯨꯃꯥꯡꯅ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ꯫ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯣꯛꯊꯔꯤꯕ꯭ꯔꯥ ꯁꯣꯟꯊꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯅꯤꯡ ꯍꯟꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯈꯔ ꯂꯩꯊꯣꯛꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯒꯠꯂꯛꯄ ꯃꯇꯝꯗ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯈꯔ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯒꯨꯗ꯭ꯔꯨꯡ ꯒꯨꯗ꯭ꯔꯨꯡ ꯐꯨꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯕꯤꯀꯤꯅ ꯃꯍꯥꯛꯅ ꯇꯨꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏ ꯅꯤꯄꯥ ꯈꯔꯅ ꯅꯨꯄꯤ ꯑꯃꯕꯨ ꯐꯨ ꯆꯩꯗꯨꯅ ꯃꯁꯝ ꯐꯣꯏꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯤꯕꯗꯨ ꯎꯕꯗ ꯕꯤꯀꯤ "ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯍꯜꯂꯤꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯃꯅꯕ ꯍꯣꯠꯅꯔꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯤꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠꯇꯤ ꯃꯨꯊꯠꯇꯕꯤꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯊꯅꯝꯂꯕ ꯃꯇꯨꯡꯗ "ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ?" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯕꯤꯀꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯇꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯏꯆꯦ ꯆꯦꯈꯥꯏꯔꯒ ꯀꯥꯏꯔꯒ ꯅꯨꯡꯁꯥ ꯑꯃꯇꯪ ꯌꯥꯎꯗ꯭ꯔꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯕꯤꯀꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯑꯗꯨꯃꯛ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯋꯥꯟꯊꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯤꯀꯤ ꯐꯅ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯕꯁ ꯑꯗꯨꯁꯨ ꯉꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯀꯤꯅ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ "ꯀꯔꯤꯅꯣꯅꯦ ꯑꯩꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯍꯤꯞꯂꯝꯂꯤꯕ?" ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯥꯎꯊꯣꯛꯄꯒꯨꯝ ꯄꯔꯞ ꯄꯔꯞ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯕꯤꯀꯤꯅ ꯊꯧꯕ ꯍꯧꯔꯛꯄꯗ ꯕꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯣꯡ 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 ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯕꯤꯀꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯕꯤꯀꯤ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ "ꯅꯍꯥꯛꯅ ꯊꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯤꯀꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯆꯣꯏꯈꯤꯕꯗꯒꯤꯗꯤ ꯕꯁ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯆꯥꯎꯔꯕ ꯈꯣꯡꯕꯥꯜ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯊꯔꯤ꯫ ꯒꯥꯔꯤ ꯑꯗꯨꯅ ꯊꯧꯊꯕ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯁꯨꯖꯟꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯁ꯭ꯇꯥꯔꯠ ꯃꯨꯠꯂꯤ꯫ ꯑꯗꯨꯒ ꯕꯤꯀꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯁ꯭ꯇꯥꯔꯤꯡ ꯑꯗꯨꯗ ꯐꯨꯖꯤꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯀꯣꯛ ꯃꯔꯥꯏꯕꯛꯇꯁꯨ ꯈꯔ ꯁꯣꯛꯇꯨꯅ ꯏ ꯊꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯕꯤꯀꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯤꯅ "ꯅꯨꯄꯤꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯕꯤꯀꯤꯒꯤ ꯃꯃꯥꯅ "ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯨꯄꯤ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯃꯤꯟꯅꯈꯤꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀꯤꯅ "ꯍꯣꯏ ꯑꯩ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯑꯩꯅ ꯀꯝꯗꯧꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀꯤꯒꯤ ꯃꯅꯥꯛꯇ ꯗꯣꯛꯇꯔ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯕꯤꯀꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯍꯥꯏꯕꯗꯨꯗ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ "ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯤꯕꯗꯨ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯅꯪꯅ ꯅꯨꯄꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯅꯨꯄꯤꯅꯣ? ꯅꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯊꯦꯡꯅꯗꯅ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯕꯤꯀꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ "ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ? ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯤꯀꯤꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯗꯣꯛꯇꯔꯁꯤꯡꯅ "ꯃꯗꯨ ꯅꯍꯥꯛꯀꯤ ꯍꯦꯂꯣꯁꯤꯅꯦꯁꯟꯅꯤ꯫ ꯅꯍꯥꯛꯅ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯄꯪꯎꯗ ꯎꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯚꯥꯞꯅ ꯁꯥꯒꯠꯄ ꯗ꯭ꯔꯃꯥ ꯑꯗꯨꯗ ꯅꯍꯥꯛꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯒꯥꯔꯤ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀꯤꯅ ꯗꯣꯛꯇꯔ ꯑꯗꯨꯗ "ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯗꯣꯛꯇꯔ? ꯑꯇꯣꯞꯄ ꯂꯝꯕꯤꯁꯤꯡꯗ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯗꯨꯗꯤ ꯏꯈꯨꯡꯒꯪ ꯏꯔꯩ ꯀꯥꯏꯅꯤ꯫ ꯃꯗꯨꯗ ꯀꯤꯗꯅꯕꯨ ꯀꯌꯥꯝ ꯀꯤꯒꯗꯧꯔꯤꯕꯅꯣ? ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯐꯝ ꯀꯌꯥꯗ ꯑꯩꯁꯤ ꯌꯥꯝꯅ ꯀꯤꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯉꯁꯤ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯀꯤꯔꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ꯫ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯔꯤꯉꯩ ꯀꯗꯣꯝꯗꯅꯣ ꯅꯪꯅ ꯊꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯪꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯄꯨꯔꯥ ꯕꯤꯕꯨꯂꯥ ꯆꯨꯈ꯭ꯔꯦ, ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯛꯇꯔ ꯑꯗꯨꯅ "ꯐꯔꯦ ꯅꯍꯥꯛ ꯄꯣꯊꯥꯔꯣ꯫
ꯁꯤꯗꯒꯤꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯕ ꯌꯥꯔꯒꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯌꯨꯝꯗ ꯍꯜꯂꯨ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯆꯠꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯕꯦꯀꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯥꯖꯕꯤꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯗꯒꯤꯗꯤ ꯕꯦꯀꯤꯁꯨ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯑꯩꯕꯨꯗꯤ ꯈꯪꯉꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯊꯥꯖꯗꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯀꯤꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯈꯪꯂꯤꯕꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯝꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯒꯥꯔꯤꯗ ꯅꯞꯄꯒ ꯌꯥꯎꯔꯛꯄꯒꯤ ꯋꯥꯔꯤꯁꯤ ꯅꯍꯥꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦꯅꯦ ꯅꯄꯥꯕꯨꯡꯅꯒꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯤꯔꯝꯈ꯭ꯔꯕ ꯄꯣꯠꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯀꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯀꯔꯝꯍꯥꯏꯅ ꯂꯤꯔꯝꯃꯤꯕꯅꯣ ꯏꯃꯥ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯔꯛꯏ ꯅꯣꯡꯃ ꯕꯦꯀꯤꯒꯤ ꯃꯄꯥꯕꯨꯡꯅ ꯁꯪꯒꯣꯝ ꯂꯂꯣꯟꯕ ꯆꯠꯄꯅꯤ ꯕꯦꯀꯤꯒꯤ ꯃꯄꯥꯕꯨꯡꯁꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯁꯪꯒꯣꯝ ꯑꯗꯣ ꯃꯊꯪ ꯕꯖꯥꯔꯗ ꯄꯤꯔꯨꯔꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯅꯤ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯕꯦꯀꯤꯒꯤ ꯃꯄꯥꯒꯤ ꯈꯣꯂꯥꯒꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯪꯒꯣꯝ ꯑꯣꯟꯅꯅꯕ ꯄꯥꯇ꯭ꯔ ꯑꯗꯨꯅ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯒꯣꯗ꯭ꯔꯣꯡ ꯂꯥꯎꯅ ꯑꯁꯨꯝ ꯐꯨꯕ ꯑꯃꯗꯤ ꯃꯈꯣꯜ ꯊꯣꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯅꯣꯛꯂꯒ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯅ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝ ꯅꯣꯛꯂꯒ ꯑꯁꯨꯝ ꯏꯟꯅꯔꯛꯄ ꯑꯗꯨꯗ ꯕꯦꯀꯤꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯡꯍꯜꯂꯒ ꯌꯦꯡꯂꯨꯕꯗ ꯈꯣꯂꯥꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯟ ꯑꯣꯏꯅ ꯊꯥꯔꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯁꯤꯗꯒꯤꯗꯤ ꯕꯦꯀꯤꯒꯤ ꯃꯄꯥꯕꯨꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯝꯅ ꯊꯧꯔꯛꯄꯗ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯅꯞꯂꯒ ꯌꯥꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯒꯤ ꯃꯄꯥꯕꯨꯡꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯇꯨꯅ ꯆꯨꯔꯨꯞ ꯆꯝꯈꯠꯂꯒ ꯌꯥꯝꯅ ꯃꯌꯨꯝ ꯇꯝꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯊꯦꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯕꯦꯀꯤꯅ ꯄꯥꯕꯨꯡꯗꯤ ꯀꯔꯤꯃꯇ ꯇꯧꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯀꯗꯥꯏꯗꯒꯤ ꯇꯧꯕꯅꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯨꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯅꯅꯕꯗ ꯑꯗꯨꯝ ꯍꯣꯠꯅꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯜꯂꯨꯕꯗ ꯃꯥꯏꯕꯅ ꯃꯥꯒꯤꯁꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯂꯥꯏꯅꯝ ꯊꯅꯝꯕ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯗꯒꯤ ꯅꯄꯥꯕꯨꯡꯗꯨ ꯍꯟꯊꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯋꯥꯔꯤꯁꯤꯡꯗꯨ ꯁꯥꯔꯛꯄꯗ ꯕꯦꯀꯤꯅ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯁꯨ ꯂꯥꯏ ꯑꯣꯛꯅꯔꯨꯔꯕꯅꯤꯅ ꯂꯥꯏꯅꯝ ꯊꯅꯝꯕ ꯇꯧꯔꯝꯃꯔꯒꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯍꯣꯏ ꯗꯣꯛꯇꯔꯗꯒꯤꯅꯦ ꯌꯨꯝꯗ ꯍꯜꯂꯒ ꯑꯣꯏꯅ ꯈꯣꯏꯔꯝꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯦꯀꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯕꯦꯀꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯕꯦꯀꯤ ꯃꯌꯨꯝꯂꯣꯝꯗ ꯀꯨꯝꯂꯛꯂꯤ ꯃꯍꯥꯛꯀꯤ ꯕꯁ ꯑꯗꯨꯁꯨ ꯕꯁ ꯃꯍꯥꯖꯣꯟꯅ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯔꯤꯕ ꯃꯤꯡꯁꯦꯜ ꯀꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯛꯁꯣꯞꯇ ꯊꯝꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯅ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯃꯃꯥꯗ ꯑꯩꯒꯤ ꯕꯁ ꯑꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯕꯁ ꯃꯍꯥꯖꯣꯟ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯂꯥꯛꯑꯝꯃꯤ ꯅꯪꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯔꯝꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯕꯦꯀꯤꯅ ꯁꯥꯎꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯃꯥꯅ ꯀꯔꯤ ꯇꯧꯕꯒꯤ ꯁꯥꯎꯔꯝꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯕꯨ ꯅꯪꯅ ꯇꯧꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯦꯀꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯕꯗꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯕꯦꯀꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯈꯔ ꯍꯥꯏꯅꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯇꯠꯇꯅ ꯊꯣꯛꯂꯒ ꯂꯩꯔꯤꯕꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯃꯐꯝ ꯑꯗꯨ ꯑꯃꯨꯛꯇꯪ ꯇꯤꯟꯁꯦꯡ ꯂꯥꯏꯁꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯃꯇꯝꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯥꯟꯅꯗꯦ ꯃꯐꯝ ꯑꯁꯤ ꯄꯨꯡꯀꯣꯛ ꯀꯣꯛꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯁꯤ ꯑꯗꯨꯃꯛ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯁꯤꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯕꯦꯀꯤꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯕꯦꯀꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡꯗ
ꯇꯨꯝꯃꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯕꯦꯀꯤꯒꯤ ꯃꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯁꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯤ꯫ ꯕꯦꯀꯤꯅ ꯀꯔꯤꯅꯣꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯣꯡꯖꯨ ꯄꯟꯊꯥꯁꯨ ꯅꯠꯇꯅ ꯅꯣꯡ ꯇꯥꯔꯤꯕꯁꯤꯅ ꯀꯔꯝꯕ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯅꯣꯡꯒꯁꯤꯅ ꯇꯥꯅꯤꯡꯀꯥꯟꯗ ꯇꯥꯕ, ꯇꯥꯅꯤꯡꯗ꯭ꯔꯒ ꯍꯦꯛ ꯇꯣꯛꯄ ꯀꯨꯁꯤꯅꯤꯅꯦ ꯇꯧꯔꯤꯕꯁꯤ꯫ ꯅꯣꯡꯖꯨ ꯄꯟꯊꯥꯗꯅ ꯅꯣꯡ ꯍꯦꯛ ꯇꯥꯗꯕ, ꯅꯣꯡꯖꯨ ꯄꯟꯊꯥ ꯅꯠꯇꯕ ꯃꯇꯝꯗꯅ ꯅꯣꯡ ꯄꯪꯇꯥꯗ ꯇꯥꯁꯟꯕ, ꯑꯁꯨꯃꯥꯏꯅ ꯖꯣꯔꯤ ꯐꯥꯔꯤꯠ ꯅꯥꯏꯗꯕꯁꯤꯗꯅꯤꯅꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯀꯣꯛ ꯂꯩꯈꯠꯄ ꯍꯦꯜꯂꯛꯂꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯑꯁꯨꯝ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯅꯥꯀꯜꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ "ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯀꯗꯣꯝꯗꯅꯣ ꯊꯧꯔꯤꯕꯗꯨꯕꯣ?" ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯄꯗ ꯕꯦꯀꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯍꯥꯛ ꯇꯨꯡꯂꯣꯝꯗ, ꯍꯥꯏꯕꯗꯤ ꯃꯉꯛ ꯑꯗꯨ ꯊꯦꯛꯀꯠꯂꯒ ꯂꯨꯈꯨꯝꯂꯣꯝꯗ ꯁꯠ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯒꯤ ꯂꯨꯈꯨꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕꯁꯤꯗ ꯕꯦꯀꯤꯅ "ꯀꯔꯤꯅꯣꯅꯦ? ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜꯗꯒꯤꯔꯅꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯑꯗꯣ ꯁꯠ ꯂꯥꯎꯅ ꯂꯩꯊꯩ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯂꯒ "ꯚꯥꯏ, ꯑꯩꯒꯤ ꯏꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯛꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯀꯔꯤꯃꯠꯇꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯦꯀꯤꯅ ꯋꯥꯈꯜꯗ ꯑꯣꯏꯔ ꯃꯥꯜꯂꯦ, ꯅꯠꯇ꯭ꯔꯒꯅ ꯐꯣꯟꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯑꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯪ ꯂꯥꯎꯅ ꯊꯦꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯗꯪ ꯂꯥꯎꯅ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯕꯦꯀꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯨꯌꯥꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕꯁꯤꯗ ꯕꯦꯀꯤꯁꯨ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝ ꯑꯃꯗꯤ ꯐꯪꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯀꯤꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄ, ꯄꯣꯠ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ, ꯃꯗꯒꯤ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯕ, ꯊꯕꯛ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯋꯥꯔꯕ ꯃꯥꯜꯂꯤ꯫ ꯕꯦꯀꯤꯅ ꯀꯧꯕꯒ ꯇꯥꯗꯕ ꯃꯈꯩ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯇꯨꯝꯊꯕ ꯃꯄꯥ ꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯀꯤꯅ ꯀꯧꯔꯕꯁꯨ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯕꯦꯀꯤꯅ ꯃꯃꯥꯕꯨ ꯀꯧꯗ꯭ꯔꯦ꯫ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯔꯦ ꯍꯥꯏꯕꯁꯤ ꯕꯦꯀꯤꯅ ꯈꯪꯕꯗꯒꯤ ꯃꯃꯥꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯦꯀꯤꯅ ꯃꯍꯥꯛꯁꯨ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯃꯨꯊꯠꯂꯕ ꯃꯇꯨꯡꯗ ꯕꯦꯀꯤ ꯇꯨꯝꯃꯅꯕ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯋꯥꯕ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗ ꯄꯪꯋꯥꯗ ꯋꯥꯖꯕ ꯑꯃ ꯇꯧꯔꯛꯈꯤ꯫ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕ, ꯆꯥꯅꯤꯡ ꯇꯥꯗꯕ, ꯃꯁꯥ ꯑꯗꯨ ꯅꯤꯡꯀꯣꯛ ꯅꯤꯡꯀꯣꯛ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯇꯨꯝꯊꯕ ꯑꯃꯨꯛ ꯌꯥꯗ꯭ꯔꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯒꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯅꯥꯁꯣꯟꯅꯅ "ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯅꯥꯁꯣꯟꯅꯅ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯦꯀꯤꯅ "ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯏꯌꯥꯔꯄꯤꯁ ꯑꯗꯨ ꯃꯀꯣꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯒ ꯚꯣꯂꯨꯝ ꯀꯟꯅ ꯂꯩꯈꯠꯇꯨꯅ ꯏꯁꯩ ꯇꯥꯔꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯈꯤꯕꯗꯨꯗ ꯕꯦꯀꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯝꯊꯅꯕ ꯂꯨꯝꯐꯨ ꯂꯨꯝꯐꯨꯒ ꯁꯥꯕꯗꯨꯗ ꯐꯩꯖꯨꯞꯀ ꯆꯤꯡꯈꯠꯂꯒ ꯃꯍꯥꯛꯅ ꯇꯨꯝꯃꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯀꯤꯗꯣ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯊꯛꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯡꯗꯒꯤꯅ ꯃꯈ꯭ꯋꯥꯡꯂꯣꯝꯗ ꯑꯁꯨꯝ ꯃꯥꯗꯨꯅ ꯀꯥꯈꯠꯂꯛꯄꯒꯤ ꯁꯍꯨꯝ ꯑꯃ ꯐꯪꯂꯛꯄꯗ ꯕꯦꯀꯤ ꯃꯤꯀꯞꯇꯤ ꯊꯣꯛꯄ ꯉꯝꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯈꯪꯗꯨꯅ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯥꯈꯠꯂꯛꯂꯤꯕꯗꯨꯗꯤ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯃꯈ꯭ꯋꯥꯡ ꯌꯧꯈ꯭ꯔꯦ꯫ ꯃꯈ꯭ꯋꯥꯡ ꯌꯧꯈꯤꯕꯗꯒꯤꯗꯤ ꯑꯁꯨꯝ ꯀꯥꯈꯠꯂꯛꯇꯨꯅ ꯊꯥꯖꯤꯟ ꯌꯧꯔꯛꯄꯗ ꯕꯦꯀꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯃꯤꯀꯞ ꯑꯃꯨꯛꯇꯪ ꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯤꯀꯞ ꯊꯣꯛꯄꯗꯤ ꯉꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯒ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ, ꯍꯥꯏꯕꯗꯤ ꯂꯣꯡꯅ ꯊꯦꯛꯀꯠꯂꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕꯁꯤꯗ ꯕꯦꯀꯤ ꯅꯤꯡꯁꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ "ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪꯂꯥꯛꯅꯕ ꯍꯥꯏꯕꯗꯨꯔꯥ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯣꯡ ꯑꯗꯨꯁꯨ ꯍꯥꯡꯂꯝꯂꯦ꯫ ꯅꯣꯡ ꯍꯥꯡꯂꯝꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯑꯣꯝꯆꯥꯛ ꯆꯥꯛꯈꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯀꯤꯅ
ꯅꯣꯡꯁꯦ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯝꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯀꯗꯧꯔꯤꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯣꯝꯆꯥꯛ ꯆꯥꯛꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯩꯖꯨꯞ ꯑꯗꯣ ꯑꯃꯨꯛ ꯆꯤꯡꯈꯠꯂꯒ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁꯥꯒꯠꯄꯗꯒꯤ ꯐꯩꯖꯨꯞ ꯑꯗꯣ ꯍꯥꯏꯗꯣꯛꯂꯒ ꯑꯣꯏꯅ ꯇꯨꯝꯂꯩ ꯃꯁꯤꯗꯒꯤꯗꯤ ꯕꯦꯀꯤꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯞꯆꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯌꯨꯛ ꯑꯗꯨꯗ ꯕꯦꯀꯤꯒꯤ ꯃꯃꯥꯗꯣ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯕꯦꯀꯤꯗ ꯍꯧꯒꯠꯅꯅꯕ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯁꯨ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯉꯣꯟꯗ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯃꯃꯥꯗ ꯂꯣꯏꯅꯃꯛ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯑꯩꯁꯨꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯀꯦ ꯍꯥꯏꯗꯅ ꯈꯜꯂꯒ ꯂꯩꯔꯝꯂꯤꯕꯅꯤ ꯅꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩꯅꯦ ꯇꯧꯔꯤꯕ ꯊꯕꯛ ꯏꯔꯥꯡꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯃꯥꯏꯕ ꯑꯃꯨꯛꯇꯪ ꯀꯧꯔꯛꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯀꯤꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯦꯀꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯏꯔꯦꯟꯅꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯕꯦꯀꯤꯒꯤ ꯃꯃꯥꯗꯣ ꯑꯃꯥꯏꯕ ꯑꯃ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯕꯦꯀꯤꯒꯤ ꯃꯄꯥꯕꯨꯡ ꯃꯇꯝ ꯈꯔꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯤ ꯃꯄꯥꯕꯨꯡ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟ ꯊꯨꯝꯁꯨ ꯐꯅ ꯌꯥꯝꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯦꯀꯤꯒꯤ ꯃꯃꯥꯗꯨ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯎꯅꯔꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯦ ꯃꯐꯝ ꯑꯗꯨꯗꯕꯨ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯄ ꯇꯧꯈ꯭ꯔꯕꯗꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝꯅ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯂꯣꯏꯅꯃꯛ ꯇꯧꯅꯕꯅꯤ ꯃꯃꯤꯠꯇ ꯆꯣꯏꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯕ ꯑꯃꯗꯤ ꯂꯩꯇꯕ ꯄꯣꯠ ꯑꯗꯨꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯊꯥꯖꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯇ ꯑꯗꯨꯃꯛ ꯇꯥꯔꯒ ꯂꯩꯕꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯀꯌꯥ ꯃꯤꯁꯤ ꯆꯥꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯅꯗꯨꯅ ꯁꯤꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯤꯕꯗꯨ ꯐꯔꯦ ꯐꯔꯦ ꯑꯩꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯂꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯤ ꯑꯌꯨꯛꯇ ꯆꯠꯀꯗꯕ ꯊꯕꯛꯅꯤꯅ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯆꯠꯂꯨꯔꯒ ꯅꯈꯣꯏꯗ ꯑꯗꯨꯃꯛ ꯍꯥꯏꯖꯤꯜꯂꯛꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯦꯀꯤꯒꯤ ꯃꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯍꯩꯃꯥ ꯅꯪꯗꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯕꯦꯀꯤꯅ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯃꯨꯡ ꯑꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯑꯗꯨꯃꯛ ꯆꯠꯂꯒ ꯂꯩꯕꯒꯤ ꯁꯥꯎꯝ ꯑꯃ ꯑꯩꯅ ꯐꯪꯕꯗꯒꯤ ꯑꯩ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯣꯛꯂꯛꯂꯒ ꯐꯝꯂꯤꯕꯅꯤ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯍꯣꯔꯦꯟꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕꯗꯣ ꯂꯥꯛꯂꯒꯅꯦꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯕꯦꯀꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯕꯦꯀꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯅꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯀꯤꯅ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯕꯗꯨꯗ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯦꯀꯤꯅ ꯏꯃꯥ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯍꯣꯏꯁꯦ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯂꯥꯛꯂꯒꯅꯦ ꯂꯣꯏꯅꯃꯛ ꯐꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯕꯦꯀꯤꯒꯤ ꯃꯃꯥꯕꯨ ꯀꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯦꯀꯤꯒꯤ ꯃꯃꯥ ꯄꯔꯞ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯂꯥꯛꯂꯕꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣꯅꯦ ꯀꯥꯏꯗ ꯂꯩꯒꯦ ꯃꯥꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯦꯀꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯧꯊꯣꯔꯛꯏ ꯕꯦꯀꯤꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯦꯡꯕꯥꯟꯗ ꯐꯝꯂꯒ ꯂꯩꯔꯦꯗꯅ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯀꯤꯒꯤ ꯃꯃꯥꯗꯤ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯕꯦꯀꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯤꯒꯅꯨ ꯀꯔꯤꯝ ꯇꯧꯔꯣꯏꯀꯣ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯥꯏꯅꯒꯦ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯑꯗꯨꯝ ꯁꯤꯜ ꯂꯥꯡꯉꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯕꯦꯀꯤꯒꯤ ꯃꯃꯥꯗ ꯂꯣꯏꯅꯃꯛ ꯂꯥꯡꯍꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ
ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯂꯥꯏ ꯑꯁꯤ ꯈꯨꯔꯨꯝꯂꯁꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯦ ꯂꯩꯔꯨꯒꯗꯕꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯕꯦꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯦꯀꯤꯕꯨ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯒ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯤ꯫ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥ ꯑꯃ ꯊꯝꯃꯤ꯫ ꯂꯥ ꯑꯗꯨꯗ ꯍꯩ ꯂꯩ ꯑꯃꯗꯤ ꯀꯕꯣꯛ ꯑꯗꯨꯗꯨꯒ ꯑꯇꯩ ꯁꯤꯡꯗꯨꯔꯅꯆꯤꯡꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯐꯖꯅ ꯀꯠꯊꯣꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯂꯩꯐꯝ ꯂꯩꯇꯦ, ꯆꯠꯂꯨ ꯅꯍꯥꯛꯀꯤꯗꯤ ꯅꯪꯅ ꯍꯦꯛ ꯂꯩꯔꯤꯕ ꯂꯝꯍꯥꯡ ꯑꯗꯨ ꯂꯩꯔꯨꯒꯗꯕꯅꯤ, ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯔꯨ ꯁꯣꯟꯗꯨꯅ ꯇꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯕꯦꯀꯤꯒꯤ ꯃꯃꯥꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯕꯦꯀꯤ ꯑꯃꯗꯤ ꯕꯦꯀꯤꯒꯤ ꯃꯃꯥꯁꯨ ꯂꯩꯍꯧꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯕꯦꯀꯤꯒꯤ ꯃꯃꯥꯅ ꯄꯤꯔꯛꯄ ꯗꯈꯤꯅꯥ ꯈꯔ ꯂꯧꯔꯒ ꯃꯌꯨꯝ ꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯕꯦꯀꯤꯒꯤ ꯃꯁꯥꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯁ ꯑꯗꯣ ꯊꯧꯗꯨꯅ ꯅꯨꯃꯤꯠ 15ꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯈꯤ꯫ ꯑꯗꯨꯒ ꯕꯨꯕꯨꯁꯨ ꯃꯃꯥ ꯂꯥꯌꯦꯡꯕꯗꯣ ꯐꯔꯗꯨꯅ ꯃꯍꯥꯛꯁꯨ ꯕꯦꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯕꯦꯀꯤꯅ ꯕꯨꯕꯨꯕꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇ꯭ꯔꯦ꯫ ꯂꯝꯕꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯁꯣꯝꯂꯣꯝꯒꯤ ꯅꯥꯀꯜꯂꯣꯝꯗ ꯀꯣꯏꯊꯣꯛꯂꯒ ꯍꯦꯛ ꯂꯥꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫